Ngashidi aikoi tha leibakta pokpa ihar hanba generation amani haina khalashi masida aikoina hangba yaba wafamdi thagi leibakta pokpa anganga prithivida pokpa anganga kari kari da khetnabagi haibashini aikoigi hakchangda physical difference legato jala ngasishu miyamgi damakta TomVerse Khuman ngi maikaidagi kanaraba video amu puduna lakjari karigumba aikoi thagi leibakta pokpa tarabadi 384,400 km prithivida pokpa miyoi kayadagi lapna legadoribani हाइरिबा थागी लेबाग असी एटमॉस्फेयर की चांग का हेना नियमना लेबदा नतना इसिंगी सरुकसु फंगदे मसीदा नतना रेडिएशन लेवल असिसु 1000 टाइम्स पृथ्वीदगी हेली अदुगा ख्वाइदगी साबा मतम डे टाइम असिदना 120 डिग्री सेल्सियस यौवी नुंगदांगी मतमदा अयिंगबा कांदना -130 डिग्री सेल्सियस यौगदोरिबनी स्पेस मनुंदगा नथबिदा मुनगी लेमाइदा डायरेक्ट पोकपा तारगदी ngamgadabani nathi masigi makha chathrak poina angang asi poe haina khalashi masigi matungdadi astronaut kaya ki makhuna adumbu ngaiduna leiramagani adubu saruk taruk henna gravity ki chang hanthariba mafam asidadi angang pokpa haibasi khudong thiningai oidi haina khanbibra aikoina leiba tarabasu project horizon gumbada natanadi leibam leiru akhangba kya na khangabasu khangdaba singi damakta karigumba kharadang haijaramge project horizon haibasi US military na lunar haibadi thagi leibakta research taunabagi damakta yumgumlaba rover amadi research machine kaya safety oina thamnabagi damakta pakhatkhiba project amani adumakpu thagi leibak asidadi gravity ki chang nemba maramna angang pokpa matamda khudongthiba kharadi mayoknagadori haibadi fetus asi mapum marai phanaba honabada matam khara hena changani haibadi 12 months kumba mamagi puknungda leigani haibani delivery tawbadaju prithviga yengnaba matamda matam hena changadoribani maramdi mama asi space ta matam kuina sangna leirakpadagi 1.2% fawba sarugi density asi hanthai masina angang adubu push tawba matamda mama da awaba ama pigadoribani masida natana pelvic ki bone asisu nanthokpa yana lei aduga operation tawba tarabasu C section operation tawgadoribani matang asida kainomta ka hajaramge C section operation haibadi angang adubu delivery tawbagi position chumna leitaba placenta nemba twin baby pokpa angang adugi heartbeat rate nemba asinna singbada oithohali masigi makha tarakpa oina thagi lebakta pokpa angangna skin gi color tonganba oithohali prithivida pokpa angangna melanin hairiba screen pigment asi numit ki radiation dagi ngakthoknaba natural yaujarai adubu thagi lebakta pokpa angangdi hairiba pigment asibu uba phangoi thagi lebakta di atmosphere nemba maramna radiation ki chang ka hena wangani maram asina thagi lebakta pokpa angangsu skin gi color ka hena muba oi karigumba prithivida amuk chatlabasu space suit chetana di leiba ngamoi masida natana immune system ju ka hena nemgani maram asina infection kaya mayoknagani aduga amuksu space suit chetuna leire haina khalashi asidaju amuk earth ki gravity ga khotpuna na hingnaba honabada awabu oigani yamna maru oiba amana blood pressure asisu manadaba maramna heart attack thokpagi sang yamna wangi पृथ्वीदजु करिमता चत्रे हाइना खलसी थागी लेबाक्ता अदुमक लेबा मतमदा थागी लेबाक्तागी पृथ्वी असिबु उबो फंगदोरिबनी मतम असिददी पृथ्वी असिना का हेना ngaना उगनी मरमदी नुमितकी मंगाल असि 37% मुक्ति पृथ्वीना रिफ्लेक्ट तौबा मरमना पृथ्वीदगी था असिबु उरिबा मंगाल असि 43 टाइम्स हेना ngaना था लेबाक्तागी पृथ्वी असिना हेना ngaना उगनी मरु मयाम ngasiगiti matang sida losinjarage mathangi video da mu mayam bungai jerangge